Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi struggle ahum suba tangka tumlage hairamba nupa adu tumdi phone adu lokthokduna kanagumbi amada call tawduna wari sarami thoiba tanja aduda sir loya sukhumlai thoiba chakla mani sir charagi numidang phajana charagi Kayamuk yamna luba miyoy oirabano khangdi call adu kakningdabana mobile aduda pugning lupkhre loya thoibana chak adu amuk hana puthorakpa aduda liona hanglakpani kaidore thoiba sir charoi harabro numidang doina phajana charage na hairi phare phare adudi kharangana thobirase chaktu Ronald na muk hairei nang thonglodana chaktu dude aidi dai letre ko akhoi sai ko lani aidi wari jiktharurani nabani thokata horo masi hairam laga leon du magi room lomda nokmi changki Ronald thoibada serious ta na hanglakpani thoiba sir do hojik pabu sahoribo adudi mande phone da wari sawi kana gano haibududi aisu khanglaktre khoi sir sibu nupi ga koira jatlane Koidabudi mali no matasu nokmi toraga wari saba udi noisu 24 hours sarga puna leribase no mata ubrane adu sumine koiraga nupi amta thiradi phagadabni ko aikhoida thina chaibasu phani ko imung sisu itei malakladi imung oini ko as adibu lao chak thongdorasi bani sargisu khanjaba lerangani Masi haiduna Ronald na thoibabu chak thonglarasi haina kitchen da pusinkhre som da su numidangi matamni sim thoibi da call tori ana suhana call paiduna line da leiribani thoibi unknown number ama call lakpa du da ring adu amukdi chatlali paining basu kya oidi number adu khangdabana tawrakli ba call adu handak mukadi anirak suga tawri anirak suba call adu dadi thoibi call adu tatringai pick up tawi thoibi Hello? Sim. Thoibi gi khonjel adu tabada mikup aduda masa adu khangauda tu chungkiba khanghaudi. Kari gi sichungloi kayadi kuire makoina unaraktriba pau faunaraktриba se. Baby class dagi 11 12 fawbadi pula ibani. School lamata taminara ibani. Kuina tinaman bana marup oina khanarakta imung manung amagumna leminazar ibani. 12 loirakpadagi magi haina jaba line da chatkiba lairik tamna kibana amana amabu unakidaba pau faunakidabani ngaihakti thoibina hello hairaklibadu paukampida sim tumina ngaihaklei thoibi handamukasu hairei Hello kana sim khonjela du sirap tauna Hello thoibi khonjela du laksin bangamda kana Somda anasu kaplibani anaga simgadi amaromda marakta oirabasu pau faunari adubu thoibidi hanadagi hauna arotba phongba naina chachaba miyoini sim tapna khumlai thoibi nang simran bu kawrabro wahang aduda thoibi karomdagi no khangdi pukning khangnung nungsirei thoibi tablappa khonjelda sim nungairibra kamdauri Nungairi, nang diam nungai kramali, thainagi marup kase loi kawre ko. Sim, kawdi adumai haiganu. Kawdraga kaiginu nomata line lawruktribade. Sim, aigi thaba asinani. Adu harasu 24 hours di nang thaba adum tawra leigadra. Sim, I'm sorry. Ai nangi sorry se taagena call tarakpa nati anasu line di leibani. Thoibi simgi wahe aduda nungshina anabu kawrei Ana nungairibra nungairi Makhoi ahum adu ngihakti pukning nungshirure sim wari adu atopada thaidorai Thoibi nang thainagi ekhogi senior do adu khangnaribra Khangnadreda sim kuina pau faunaba nateda angang oibagi school kabada bit leinaba na sumkoi kibani Hauzikti isagi arepa haiba malaklabanina angang oiringagi relation duna hoibe yadreda Nakoidi nungai jaramgani ko nahan su ebi da thengnayi
Nangga noi saigagi anniversary gi photo do ai ubani. Thoibina haribadu Simranna mukham lai. Adu Thoibi hausikti aisu nangsu anasu isa gi career mamamdi semba ngamli. Nomatang oirabasu reunion amadi tawba yabani ko. Thoibi momon minok loklaga. Yai aikhoi doina tawsira. Aidi hanagi friend amta line lainadabani. Karamna pau faunagatra. Ho atay yawdrasu aikhoi ahumdi punba yadabra Thoibi. Yai kaigi yadani. Nangna reunion na haibaduda 2013-14 gi batch loini yawgadaba oibrana hangbani. Makhoi yawdrasu aikhoi ahumdi punba yai. Hayeng laki wari mayam sadawale. Aigi number se save toksilo. Anagisu WhatsApp tane text hazarani. Hoine pharini. Hayeng do aikhoi dilao. Ayumna lengdan leramagi. Tanja dumaktadani Thoibi gi thonglomdagi Ricky mahaki madam bu kaujarei. Madam Thoibi kaurakliba khonjal aduda. Tare. Madam chak loijari pabung sungai hore. Lagi. Simran su call aduda kaurakliba adu tai. Thoibi kauraklabra. Chak thire haibani. Hoi phari chatholuradudi hayeng do pung 10 da anagai galak lagi. Adudi horen tumlamdai da text tawraki ko. Hoi thamagi ko adudi. Phone adusu thamnakre Thoibi makhada kumlaktuna mapaga loinana chak chathokminari. Thoibi mahaki kada karamdai. Ricky hayeng aigi maru khara lakani cha hakadabani khara fajana siluko. Boy Thoibi da Madam office di. Mi lakani haraga aina kamaina office atoino hanglaklibu question da matang chade. Boy mama ya duluk thaduna laiki Ricky tumina murum soli. Yam hangjaning khraba haiduni chopedana hojikte. Noina fana basilo school gisu office gisu hayeng di ai yumdagi chathokloi. Thoibi wahai khara se hairam laga mahaki kada kaki ka du yorabada Simran ga anagana phone tawraklamlibado amuk ningsinglai. Nungshibani matamado haukiba matamado amuk ningsinglai. Thoibi Simran na Thoibi bu class tawrambadagi tumina oza tahanda kaurakpani. Karambana role da thoklamlibano khangdri. Thoibi di leiramdri. Thoibi du canteen da lupa 10 puduna halua lupa 5 chau 5 gi lauri. Simran Thoibi bu thirai break thagadaba 30 minutes walibani. Thoibi toilet tawrugi haijinduna class adudagi thorakpani. Simran ngahak uiruba tanja oibana Thoibi thokiba khanghaudabani. Thoibi lakmandaba aduda magun khangbi mataroi ani adu ozadagi permission lauduna toilet chatlugi haijinduna tholai. Ani du toilet room dadi chatte canteen room da direct lai. Thoibi canteen nene aduda adu hapu ada hapu haina tawrambadu ubada. Aina ngasaina khangabani sida leramnani habese kai lorage. Thoibi da Simran na hanglakpani. Halua ga chawga laure. Thoibi na icham chamna khumlakpa paukhamni ana. Ngasaina chatke hairadi hairamu yadro se aisu lupa 5 yaure. Simran gi si yaure haiduna pirami lupa 10 aduna amu keli chana 5 amaga paknam 5 amaga laurami. Simran Thoibi ising di porak pro. Aikhoi mana di hapkibani yaudi yaudragana ai miss baby da kesinara ga lauge. Masi haiduna makhoi ahum adu wawa launa noi canteen gi nene aduna. Hai nakhoi ahum na bel tadringai da ai bo pot tamhalibase nakhoi gi principal khanglabadi nene soidana khondi chani ko. Nene khangloye khangdanaba oza sathi daba khalaga thoklai ne. Makhoi ahum adu onjinaraga achapot sing adu chamine bel adu sutarakle. Break ki matamni satra sing adu canteen lomda loina thamjinnarakle. Queue da lepliba adu fauba break matam tenbana phangnadaba yauribani. Thoibina tu uredana si aikhoina 30 minutes watlingai da thoropagi phangbana tro. Aikhoi class tuna amatonda oire canteen dana kumlakpadadi maningda dum taba sida phau saurasu aikhoina chumdong lambi leitabani trick rasina bataba. Thoibi gi wa adu da makhoi ahum adu wa launa hekta noi. Thoibi wakaladu khana adum tumthakri. Loyasu Thoibi da call tawrakti. Thoibi na su tawrudi numittumadi. Mathangi ayukni Ricky na lai seba tawbagi kangsi makhol aduda Thoibi mikap thorai.
Mathakdagi yengtharakpada laigi arti katpa loibagi maikhu adu mayam aduda fanghalamba adu urami. Panthade Thoibi washroom da changduna fresh oithoklure aduga makhada kumlai. Maithong adusu makalami kuina unarudraba mataroi ani lakani haibagira khangde. Boy imung da hiru khara magi madam gina haina pusilakpa tanjani. Thoibi boy bu kaurai. Boy kaithil dikana kana kakre phajana siluko pabung haidi. Boy Thoibi di yenglai. Madam baruna kakre. Phare phare kitchen di thongjin ganu ko pabung leibine nungaiti mamagi se thong ko ngaduna imung da torsu. Phani madam. Thoibi mapai bungogi kada changlai. Mama ibi magi photo aduda khuramlami aduga thoraktuna mandir ka khatuna kangsi humlakhingi aduga mandir gi Radha Krishna adubu amuk khurami. Rihan khoi madam se sathi ragasu laidi fazana ningro. Rihana haribadu Rikina khumlai. Hai tani amuk haruno. Hang Vishnu. Thongba thakpadi leiriba sing aduna hau tawduna loirabani. Thoibi Simran hoi ngai boina mahagi kada famduna leirambani. Pung yenglubada mapan kharadi henlamle. Thoibi loyabu mikup aduda ningsinglai. Ngarangdagini call tawnaduna wari sadriba. School chatlamladra thabak achinba leiramkidra haina ngehak khanjanei. Call adu sathekta tawba shungamdi. Thoibi khanba yaba khallabagi tungda loyada call tawzarei. Loyagi number adusu busy leirami. Waiting changlabadi loyasu Thoibi gi call ai haibadu khangadabani. Adubu call waiting thamdabana somdadi Thoibi langtaknare. Tawfam khangdaba Thoibi masa adu leitadri karigi. Tawriba call adu minute 5-10 danati punga maya busy leislakpadudadi kananabu chingnaroi. Chingnaba adusu chumgadawribra nupa oiba madi karisu khangbanate wari adu makha tana sanari. Thoibi handak mungna roiba oige khana call tawrubani. Madaw yaba haigadra ching leiba haigadra call adu ring chalai. Ahanbagi ring adu pairakti. Thoibi amuk hena soundingli amuk handuna tawi loyasu handak mukti pairai. Hello Thoibi. Ngasaidagi 1 hour busy leisibu kanano. Thoibi gi khonjal adu loyasu Thoibi sauri warori haiba yamna laina khanglami. Loya Thoibi bu themna bo hanare. Thoibi dada do office ki wari khara sabani. Oh office ki ruba wari bu karigi call da atu kuina sabano sak unaraga sagada wari na tabra. Hoi chumeba dada somde yadabagini. Oh office ki ruba wari bu karigi call da atu kuina sabano sak unaraga sagada wari na tabra. Hoi chumeba dada somde yadabagini. Karino yadaba harisibo. Thoibi mariyam tawgano. Aibu understanding leitabus tahangano trust leitabus tahangano. Ai angang macha nate kayarak surage nangna sumasum tawduna lakpase ai karisu haidabani. Call waiting thamo haibasu ngashi phabu thamdi. Ibani gi relationship bu kari relation orabano. Mature oinaraba ngaktani migi time waste tawgano. Pamdaba potadi pamdi ising na hainase. Aina fana nungshirabasu aiga nungshinagadariba person aduna aigi feelings karisu leitrabadine nungshinabagi value yawdabani. Thoibi wahai karasi hairamduna call adu kai. Ngahaktang adudadi asawba du fazin bangam haudri. Hena nungsiruriba haibadu oira mali. Masa adu jealousy haman kibana control adu ngam haudabani. Nupa masu nupi adu sawkre haiba khanglini. Themgi khana call back su tawbiraktri. Tasingna Thoibi matomta proprok chakli. Masa adu tawfam khangdri. Tanja adu maktadani Simran ga anaga Thoibi gi kagi thongjina adu da leplari. Simran Thoibi bu yam nungshina kaurei. Thoibi yengthorai Simran ga anaga oiramba aduda maram khangda thingatlamba pirang adu tarakli. Changsinduna konjerui matarui animakpu. Anaga Simran ga su sintharibani mitlu pirang. Pirang singdugi maramdi manabanate. Simran ga anaga na sinthariba pirang adudi kainabagi awabagi nungaitabagi pirang nate. Thoibi bu uzabada thamoidagi faurakpa marupu nungshibagi pirangni. Thoibi na sinthariba pirang aduna mabu flirt tawbirabra haiduna pukning hena nungshirubana thingattuna leiramba pirang adu Simran ga anaga gi saktam aduna mating pangladuna maning tamna sintharakliba pirangni. Konariba adu thadoknarei. Thoibi mataroi anibu welcome phajana tawi. Simran ga anaga Thoibi gi ka adu da changlakpada ahongba karisu leiramdi. Urai Thoibi gi bed nakanda leiriba table adu da
ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 4 ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯅꯝꯃꯤꯟꯅꯈꯤꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ꯫ ꯁꯤꯝꯔꯟ ꯆꯪꯁꯤꯟꯗꯨꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯏ꯫ ꯁꯤꯝꯔꯟ, ꯊꯣꯏꯕꯤ, ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯟꯈ꯭ꯔꯒ ꯇ꯭ꯌꯨꯁꯗꯦꯒꯤ ꯖꯒꯣꯏꯗꯣ ꯅꯣꯏꯗ ꯑꯣꯏꯅ ꯇꯝꯃꯁꯤꯀꯣ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯚꯦꯟꯗꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯟꯒꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯍꯥꯟꯅꯒꯤ ꯃꯤꯁꯨ ꯀꯨꯝꯃꯣ ꯂꯩꯍꯧꯔꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯆꯟꯕ ꯈꯔ ꯆꯠꯂꯁꯦ, ꯆꯟꯗꯕꯗꯨꯅ ꯌꯨꯝꯗ ꯊꯤꯟꯖꯔꯛꯆꯅꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯁꯤ꯫ ꯑꯗꯨ ꯅꯪꯗꯤ ꯑꯩꯈꯣꯏ ꯚꯦꯟꯗ ꯇꯣꯡꯈ꯭ꯔꯁꯦ, ꯑꯩ ꯑꯩꯈꯣꯏ ꯚꯦꯟ ꯀꯀꯥꯗ ꯍꯥꯏꯅꯔꯒꯦ꯫ ꯁꯤꯝꯔꯟꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯂꯥꯛꯂꯤ꯫ ꯊꯣꯏꯕꯤꯅ, ꯁꯤꯝꯔꯟ, ꯆꯔꯥ ꯍꯥꯟꯅ ꯋꯥꯟꯈꯤꯁꯦ꯫ ꯅꯪ ꯆꯔꯥ ꯋꯥꯟꯕ ꯂꯥꯏꯔꯤ, ꯍꯌꯦꯡ ꯈꯨꯖꯤ ꯄꯥꯌꯦꯜꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯈꯣꯏ ꯕꯥꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤ, ꯀꯅꯥꯒ ꯆꯠꯀꯅꯤ ꯁꯤꯗꯤ? ꯅꯣꯏꯒꯤ ꯐꯣꯟ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣই ꯗꯗꯥꯗ ꯀꯣꯜ ꯇꯧꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯄꯥꯟꯒꯤ ꯈꯨꯖꯤ ꯄꯥꯌꯦꯜꯗꯣ ꯂꯩꯔꯛꯑꯣꯅ ꯍꯥꯏꯔꯁꯤ, ꯑꯗꯨꯒ ꯀꯣꯟꯅ ꯍꯟꯖꯤꯟꯅꯔꯁꯦ ꯄꯩꯁꯥꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯅꯣꯏ ꯂꯥꯛꯂꯕꯗꯤ ꯑꯗꯨꯝ ꯖꯒꯣꯏ ꯇꯝꯕ ꯍꯧꯔꯝꯃꯣ, ꯁꯤꯝꯔꯟ ꯏꯕꯥꯅꯤ ꯍꯌꯦꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯁꯤꯝꯔꯟꯒꯤ ꯃꯕꯨꯡꯒ ꯁꯤꯡꯖꯃꯩꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯤ꯫ ꯁꯤꯡꯖꯃꯩ ꯌꯧꯔꯗꯨꯅ, ꯁꯤꯝ, ꯀꯂꯔꯁꯦ ꯑꯝꯇ ꯃꯥꯟꯅꯍꯜꯂꯣꯏꯁꯦ, ꯐꯥꯔꯁꯠ ꯔꯣꯒꯤꯅ ꯕ꯭ꯂꯨ, ꯁꯦꯀꯦꯟ ꯔꯣꯒꯤꯅ ꯑꯣꯔꯦꯟꯖ, ꯊꯥꯔꯠꯀꯤꯅ ꯌꯦꯜꯂꯣ, ꯂꯥꯁꯀꯤꯁꯤꯅ ꯄꯤꯡ, ꯌꯥꯔꯗ꯭ꯔꯥ? ꯗ꯭ꯔꯦꯁꯀꯁꯨ ꯃꯦꯆꯤꯡ ꯑꯣꯏꯕ ꯁꯤꯅ ꯐꯅꯤꯀꯣ? ꯐꯔꯅꯤꯌꯦ, ꯁꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯛꯇꯨꯅ ꯍꯜꯂꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯁꯪꯒꯣꯏ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯖꯒꯣꯏ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯨꯡ ꯌꯧꯕ ꯅꯪꯗꯤ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯍꯩꯗꯣꯛꯏ꯫ ꯃꯆꯨ ꯃꯆꯨ ꯂꯩꯔꯛꯄꯅꯤꯀꯣ, ꯔꯣ ꯈꯥꯏꯗꯣꯛꯑꯒ ꯆꯥꯒꯗ꯭ꯔꯥ ꯌꯦꯡꯅꯔꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯅꯩ꯫ ꯃꯥꯒꯤ ꯂꯧꯅꯔꯕ ꯃꯇꯨꯡ ꯖꯒꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯝꯕ ꯍꯧꯏ꯫